Ising yamna toina ka hena khorangba amadi diabetes. Ising yamna toina ka hena khorangba natragana polydipsia hairiba thawong asi diabetes ki symptom ama oiba yai. Kanaguma miyoi amada ising yamna toina ka hena khorangba amadi mapan toina thokpagi phibam leirabadi doctor da yengthokadabani. Ising yamna toina ka hena khorangbaga diabetes ka kari mari leinabage loinana hairiba symptom asi karam diabetes makhal singna thowanbage haibadugi matangda khangminasi. Hanaga manadaba mawongda ising khorangba haibasi diabetes symptom amani. Hanaga manadaba mawongda hena ising khorangba phawba ising thaklabasu adum khorangduna leiba sin kangba hanaga manadaba sangda mapan thokpa polyuria asina singba symptom sing asi thengnaba miyoi khudimakna doctor da yengthokadabani. Ising ka hena khorangba haibasi karino miyoi amana ising thakpagi sang asi miyoi adugi masagi sahi punsi marel amadi activity level gi makha poli. Center for Disease Control and Prevention CDC gi matung inadi miyoi amana nongmada ising kaya yamna thakadagi haibagi matangda pauktak amata laite. Kumza ing lising aniga marida Institute of Medicine na estimate tawkhibagi matung ina nupa amana nongmada ising liter 3.7 aduga nupi amana nongmada ising liter 2.7 thakpa mathau tai hairi. Hairibi ising gi sang asi aikhoina sariba chinjak punamaktagi phangba ising su loina yauragane. Adum oinamak maram kaya gi makha pona nongmana ising khara hena khorangba aduga nongmana kaya khorangdabadi leiba yai. Khudam oina nungsa marakta leiba natragana thabak tawbagi sang henba asina chingba maram sing asina ising hena khoranghali. Ising ka hena khoranghanba diabetes makhal tungan ba diabetes makhal singni ising ka hena khorangbagi thawong thogali. Diabetes mellitus Type 1 amasum Type 2 diabetes asi diabetes mellitus hairiba tam asigi manungsali. Type 1 diabetes naba miyoi amagi haksang da insulin puthokpa ngamde. Type 2 diabetes naba miyoi di insulin puthokpa ngami adubo glucose na cell singda sanghanbada mateng pangba ngamnabagi sang da insulin adubu makhoigi haksang na sizinaba ngamde. Hairiba phibam animak asina digest tawraba chinjak tagi phanglakpa glucose adu igi isel da yauduna lei. Kumza ing lising aniga taramari gi study amagi matung ina da yauba ahenba glucose khara kidney na mapan thokpada yahonki. Ahenba glucosing asi haksang nigi thadokhinaba hotnabada mapan toina thokibadagi mangpham thokpa sang nigi hena haksang nigi mahigi saruk mangki. Masina maram oiraga miyoi aduda ising ka hena khorangba phawlai. Gestational diabetes Gestational diabetes haibasi miro lingi matamda tawi. Diabetes mellitus naba miyoi amada tawbugumna gestational diabetes naba nupi amada su insulin resistance na maram oiraga hyperglycemia thokali. Masigisu matakta pankribe phibam aduga chap manana mapan toina thokpa amadi ising ka hena khorangba thengnai. Diabetes insipidus Diabetes insipidus haibasi yamna tangna thokpa phibam amani. Phibam asidadi mapan yamna ka hena thoe. Haki ising adu masu aruba amadi manam siendaba oigani. Mahausana kidney na nongmada haki ising liter ama anigi sangna thadui. Diabetes insipidus naba miyoi amagi oinadi kidney na nongmada liter ahumdagina kungi sangna thadui. Masina maram oiraga miyoi aduna ising yamna ka hena khorangba phaurai. Diabetes mellitus naba miyoi amaga manadaba mawongda diabetes insipidus naba miyoi singdi da yauba glucose gi sang kaidana lei. Adum oinamak makhoigi haksangda yauba mahigi saruk adu kidney na balance tawba ngamde. Hairiba diabetes makhal asi tungan ba maram singdagi oirakpa yai. Makhoi sing adugi manungda point khara khatang thamjage. Brain gi apikpa part hypothalamus natragana pituitary ground da damage tawba. Pari puridagi thangtharakpa genetic mutation natragana ising khorangbagi mechanism mathau ningthina tawdaba. Miro lingai matamda gestational diabetes insipidus tawba asina singba yauri. Mathakta piriba factors sing asina vasopressin hormone gi function bu kaihanba ngame. Hairiba hormone asigi mateng na brain amasum kidney na haksang da yauba mahigi saru regulate tawi. Diabetes ki atopa symptom sing Diabetes ki atopa symptom sing gi manungda khong amadi khutta sajing hoba natragana pangthaba mit na sengna uba ngamdaba sok thaba maram chadan haksang gi arumba hantharakpa asokpo isinba ngamdaba asina singba su yauri. Treatment amasum management Diabetes ki sabsaba treatment natragana management asi diabetes makhal adugi makha poli. Makhal khetnabagi matung ina kari tawgadagi amadi tawroidagi haibado doctor na poktak pirakani. Doctor gi poktak sabsana ingadabani.